Churachandpur District Yungliba Anglo Kuki War 1917-19 Centenary Get asi Yungbada Langak na Ayaba Pikiba Late Haiba Wafam RTI ki Kuthangdagi Kangbangamle Haina political activist TH Maheshwar na Fongdurakli Wafam asi Puwarida Amukda Thokidaba Anglo Kuki War gi Get ama National Highway number 2 gi Lambida Yungbada Public Works Department na Ayaba Pikiba Laibra Haina RTI ki Kuthangda Mahakna Hangkiba Wahangda PWD Department na Paukum oina pirakibani haina mahakna fongdoki hiramasi matang da kaisampata leiba masagi yumda pangthokpa paugi mifam amada mahakna marili naba department gi ayaba yaudana get asi yunglambata natana get asi lawthoknaba department na hokiba english ngani kunithoi gi december tang 18 da order thokiba leiramle yumfam yaudaba aranba puwari semjin sajinduna miyamda lana pauthoknaba honariba get asi lawthoknaba chahi ani gi mamangdagi hauna order thokiba leirabasu ngasi fawba thabakta onthoklamdaba laibakthibani RTI gi kuthangda get asi yungbagi ayaba pikiba leite haiba khanglaba oibana athuba matamda mari leinaba department na get asi lokthokpiu amadi Anglo Kuki War haiba lanfam leikhide haiba sisu mari leinaba singna lawthokpiu haina mahangna fongdokhi Kuki concern disida si get si lokthok pagi matang da su order pi ki ba leire che sigi ko aingon da pirak pa reply sigi matung ina hai tare adu de suk koi de ba se si sigi aran ba history thamaga huziki leiri ba praja singda sida aran ba history phangna ba tawri ba se sigi get si niom chadana national highway number 2 da sajali ba si ka da wai sari ba no lokthok na ba order pi khra ba da hujipo lokthok tri ba se kari gi no huzik RTI reply da gi su khangjare public works department da gi sigi permission pi ki ba amta laiti hai ba gi pot am su leira bani na sigi centenary get si concern department na Manipur amata ni huji lari base adon Manipur sida akogi Manipur sida aran ba history imta chatpa pamde aran ba history imta lahen ba pamde aduna aran ba history lai taragadi tawri ba aran ba sing mafam si lai taragadi aduna akogi hayeng tung lakadaba generation gi damakta akaiba mayam lakani aduna yaragadi sigi 1912-2022 da susi removal gi koi order pi ki lai rabanina Anglo Kuki War Centenary get si sigi si yam thuna lokthok piro